Anigi Marakta Haatna-Sunaba Thoudok kaya Thoktuna Amaga Amaga Unaba Changnaba Yadaduna war-like situation ama CHAONA LEIRINGEI CHEIRAK ASIDA CENSUS PAANGTHOKPA HYBASI YAAM MARAM CHADE HAINA SHANJOY AHANTHEM na PHONGDORAKLI Registrar General of Indiana State and the Union Territory singda CENSUS HAUNANABAGI MARUOIBA functionaries sing 2026 ki January 15 fawgi manungda appointment tauba loishingadabani haina National News the Hindu na Reporter kiba RGI gi instruction asigi matangda social worker Sanjoy AHANTHEM na press thadrokpa video footage samada mahangna makhatan hai Manipur asi hauzik mahostagum tangdu leitaba state ama oidri loina Manipur asi yumlonari ba leivak sing maru oina Myanmar amadi Bangladesh tagi illegal infiltrators singna thengkang kayarakta kanglon kaina logi wangmada lona changsilaktuna state asida khun kaya lingduna leisin kraba mitop singi khwaidigi awaba maipunari ba state amasu oiribani controversial oikiba 2001 gi census data da mahosa oidaba maongda maru oina chingi subdivision mapalda chai tara da hengatba Mi singi changasi India ki average decadal population rate na chada tarataret dasmik taret oibada chingi subdivision mapalda minimum da chada nimfutaruk aduga maximum da na chada chama homfumapan oiba fawba yauduna abnormal oiba amasung unnatural oiba amadi highly manipulation tawbagi khudam fangkraba state amasu oiribani 2001 gi matung dagi hauzik fawbada su ka hena illegal infiltrator mayam changsilakrabani maramasina NRC tawduna natroga chanaba law semtuna lamdam masidagi logi wangmada changsilakraba mitop sing masak khangdoktuna magi leivak singda mapung fana halhan kidre fawba natroga detention center singda maong chumna thamdriba fawba state asida census tofam thokte karigumba mitop sing mayam si yauna amasung makoiga makoina khunda sin kiba unrecognized oiba village mayam sing asina Asisu yauna namduna census tawkiba tarabadi state asigi yelhaw furup singi socio-political amadi economy da tungda laksinba puba thangba ngamoidaba tamthiba awaba kaya tungi mirolna mayok na hogani haina jaksin wa thamlakli Akhoi gi Manipur state asi hojik yumlonariba mapung oina Myanmar amasung Bangladesh tagi Masing tingumdana masing lakumdana illegal infiltrators sing changsilaktuna aikoi leiriba yellow proof singi manungda khunda leita sindana leisingibagi achauba problem samasya madugi mayok nariba lantheng nariba haribi illegal infiltrators sing asina aikoi gi narco terrorism gi activities kaya mo paikhalakdana 2023 May gitang ahumdagi lamdam masida Kanglup Anigi Marakta Haatna-Sunaba adugumba violence Manipur sitangdu leitadaba onthokpa turmoil adugumba environment amada leidana tangdu leitadaba hojiksu lanasi chahi aniga tha 3 nipan phajila sibaw loibungamdana leiri